सेकमाइदा अरामबाई तेंगोलगी थौरम अमा यावबा चटखिबनी हाइबा महैरोय अने मफम खंगदना मांगख्रे ngarang ayuk pung 8 kuntra rom ta ba matamda masa masagi mayumdagi sekmaida arambai tengolgi thoram yaunaba motorcycle lamada tongduna satminakhiba naha ane ngasi phawba mari makhong khangdana leire adubu makhoi ani na sizinakhiba mobile phone adude senapati gi oil pump amagi mayadage police na recover tawre naha ani asi sakhangdaba miyoisingna kidnap tawduna pukhibra haibagi chingnaba leire haire mafam khangdana leiriba naha ani adude lamsang police station gi manungsana leiba lamsang phumlo akhama wang leikai dage maibam abinash elias khamba chahi taraga taruk apokbagi meng maibam hemanta amade lamsang akham dagi ningthogjam anthony elias tenba chahi taraga mapan apokba leikhidraba sundar kawe naha ani asi ngarang ayuk pung 8:10 rom taba matamda amuba machuge jawa motorcycle registration number mn01an 3387 tongduna sathibane pawasina hai naha ani asina sekmai yauraba matamda thoram aduda makhoige आधार कार्ड मथौ ताबा मरमना सेकमाइदा लेबा जेरोक्स तोकफम अमदा आधार कार्ड जेरोक्स तौना बहोनरिंगैदा मफम अदुदा हाना मखोइबु सेनादुना लेबा सखंगदबा खुलाई पाइबा मियोय खरना नोंमै चिंदोन द किडनैप तौदुना पुखिबा ओइगनी हाइना सिंगनरे इमुंग मनुंगी मियोयसिंगना ngarang ayuk pung 10:30 ताबा मतमदगे कॉल तौदुना वारी सानना बहोनबदा फोन सुंगपाई पाइखलक्तबने मसिदगी चिंगनबा पोक्तुना इमुंग मनुंगी मियोयसिंगना मणिपुर पुलिस की साइबर क्राइम द चतुना मखोइगी लेफम खंगदोक पिना बाइजखे साइबर क्राइम यूनिट की माइकेदगी नहानी अदुगे लेफम थीबदा मखोइ अनि न पाइखिबा मोबाइल सिंग अदु सेनापति द लेरे हाइबा ट्रैक तौबा ngamखे मखाताना सेनापति पुलिस द पाउ पीबदगे थिजिन हुमजिन बगी थबक सथबदा सेनापति की ऑयल पंप अमगी मयादा मोबाइल अनि अदु चेरंग अमन योमसिलगा लेरंबा थेंगनखिबनी हाइरे लोइनना अंगांग अनि असि मांगखिबगी मतांगदा सेकमाइ पुलिस स्टेशन न केस अमा रजिस्टर तौदुना हौजिक मखाताना थीबा हुंबगी थबक अकनबा मवोंगदा सथबा हौरे हाइरे चैरक्सिदा अंगांगनी असि थीबा खंगदना लेखिबगी मतांगदा लमसांग माइकेदा लेरिबा मियाम हौरक्तुना ngasi ayuk lamsang ACG MLA Sorokhaibam Rajan gi mayumda thomjinduna angangani asige mari makhong thijinna bataksin khre masigi matungda uripok kangchup road lambi paringda miyam humna thoraktuna lambi paring asigi tongan tongan ba mafum haibade iroi semba mayai laikai community mapa iroi semba chingjil lamsang bazar crossing lamsang phumlo akham mapada lambi thingbagi khongjang changsin khre miyamna lambida uwa faijinduna gari tire mai thaduna lambi thingbagi akanba khongjang changsin khe makhatana lamsang maikeida leba miyoi kayana ngasi nungthil manipur gi governor unaduna haujik phawba mafam khangdana leriba mahairoi ani ase fangnaba thibiduna imung manunggi miyoi singda tekta kaidana khusinabi yu haina su taksin khe Governor gi maikeida gi mafam khangdana leriba mahairoi ani fangnaba thabak paikhanaba manipur laingak ta khangan gani haina su phongdoroki haire ngasi ayuk angan badagi hauna sekmai police station su miyam thomjilaktuna angang ani adu thibina bataksin khre haire sekmai police ki maikeida gi phongdoroki bade angang ani ase kangla tombi lanthokla sat khre haiba khangba ngamlei maduna makhoi ani thiba khangnaba akanba mawongda thabak paikhatli haina su phongdorokle Chairak asida ngasi ayuk kobru leikha gi mafam amada asi bhaksang ani taduna leire haiba paw ama sandorak padage thiba khangdana leiriba naha ani adu oiramgadra haina chingnaba poknare amaromda angang ani adu tekta kaidana thadorok pa yabagi thajaba lei haina su ngangna batare